Peace, Unity and Integrity Committee Angta Puika Amasung Angta Apunma Mera Paibina Sinduna down with cookie narco-terrorism for peace in Manipur Haiba Hiram Sida Nomagi Eba Miam Yimifam Amangase Imphal Eski Manung Chanaleba Yaripok Angta Mamang Sagoltong Leikaigi EYO ground the Pangtokre, Loyana Waref Kayasu Lokre, Miam Gimifamaduda RPI Atwaligi National Secretary Amasung, Social Activist Maheshwar Thongnausamna Atoiba Mitunglen, Puikagi Chairman Amadi Imphal Eski Hanagi Adaksha, Konthausam Tombi Singna Thoram Mapu Amadi, Retired District and Session Judge Aribam Nautuneshwari Devi, Puikagi Vice Chairman Amasung Angta JPG Pradhan, Tiam Manihal Ward Member Singh, Konthausam Thambal Devi, Tiam Surzit, Konthausam Kananbala Devi Amade, Loitombam Tunanbi Devi na Akanaba Mitung Sing Oina Saruyaki. Thoramgi Sargama Oina Ngasigi Mitung Sing na Luchingduna, Manipurgi Apunba Saktam Kaiba Yaroi Haina, Manipur Kanaba Landa, Tawai Katkraba, Atauba Singi Photo Singda Lay Sukatuna Ikai Kumnaba Utki. Loine na Makogi Tawai Mirel na Mapugi Lakeolda, Ignachuna Layrunaba, Minute Ani Tumina Leptuna Awa Fongdoki. Thoram Aduda Wangang Bada, Maheshwar Thongrausam na Fongdoki Bada. MLRN LRX 1960 gi makada Manipur gi Yalhomi Meitei Singbu State asigi lamgi pak chawgi chada nifan khakta da leiba yahalamba asimak miyoibagi hingbagi hak khongoi nabani haiki kuki khulai paiba singna sugi kanglon sing thugai juna Meitei micham singda atamnana landarak laba fawada makhoi gi mathakta akanba micheng sangdabasi laibak thibani Meitei hariba Yalho furuk asi tangdu leitaba amadi punna nungsi chanana hingminaba pamba furukni masinabu Meitei ningthau singna lamdam ase lisang sina paduna furup kaya ka punna hingminnaduna laklibani haiki Chinkuki zone narco-terrorist singna chatarakliba lan ase chahi kayagi mamangdagi lumduna laklaba khongthangni mapan lewaktaki changsilakpa Chinkuki narco-terrorist singna chatarakliba khongthang asimak Manipur khakta natana lewak asigi national security da singnaba oibana terrorist sing ase lewak asidagi maru fangna mutatnaba honamina si haina makhataki Chinkuki narco-terrorists, illegal immigrants. Usi Chinkuki narco-terrorists ki wari kena sayang thang desi ko. Illegal immigrants ki wari yang tang haizar ke. Mapane changsal Village Authority Act 1956 hadam layer. Si actually kam jugo cha da ke book yang biu ko. Aduna naina ek myam se just si muthat pana yaroi. Ek myam se loi da deformation ko da yaroi haise. Village Authority Act 1956 ne ke dawre. Khulak paduna lao da roi option le fake identity saraga. Yung kun lay bataraga di kun nama oin authorize tawe. Aduna ek tugi matungina yung kun lay haraga khulak pasina moida masaidang haidi moida yung mapam do pire haraga kanda 1956 ki act na Village Authority Act 1956 ki act na makoi se kun nama ne observe tawe. Aduga yam noking ba yam nungai ba na so haizara ke ba. Yellow me myam na ko Bharat ki khwaidagi chawba constitutional rights schedule tracking state assign se schedule chak byang thangbi ramani quota myam phangre right myam phangre sigi sok nungai ra ba constitutional rights se akoi Manipur gi yellow me na phangadi kem kai ba leite ba yellow me ne phangda no ba adu kai dore mapandagi changa illegal immigrants to changa e hare kanda makoi Village Authority in 1956 ki matung ina fake identity sarga yum mum le hele adu gi mathak tu da amo visa on arrival ki type SC on arrival kin the level